Yelhoungeigi ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ ꯌꯦꯜꯍꯧꯉꯩꯒꯤ ꯋꯥꯔꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯂꯦꯝꯂꯩ ꯉꯥꯃꯨ ꯁꯦꯝꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧ ꯁꯦꯝꯁꯤꯒꯦ ꯈꯟꯅ ꯈꯟꯅ ꯁꯛꯇꯝ ꯑꯃ ꯑꯃꯨꯛ ꯁꯦꯝꯕ ꯍꯧꯔꯤ꯫ ꯃꯃꯤꯠ ꯃꯃꯥꯏ ꯐꯖꯅ ꯄꯥꯟꯕ, ꯃꯅꯥ ꯐꯖꯅ ꯄꯥꯟꯕ, ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯄꯥꯟꯕ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯁꯥꯔꯗꯨꯅ ꯃꯄꯟ ꯄꯟꯊꯧꯒꯤ ꯃꯐꯝ ꯂꯥꯡꯗ ꯄꯨꯔꯛꯂꯦ꯫ ꯃꯄꯨꯅ ꯁꯛꯇꯝ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯅꯍꯥꯛꯅ ꯍꯟꯗꯛ ꯃꯤꯇꯝꯂꯤꯕ ꯑꯁꯤ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯐꯖꯅ ꯄꯥꯜꯂꯦ, ꯑꯗꯨꯕꯨꯅꯦ ꯃꯁꯤ ꯇꯥꯏꯕꯪ ꯑꯣꯏꯕꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯍꯉꯣꯏ ꯀꯣꯟꯖꯦꯡ ꯅꯨꯔꯥꯕꯤ ꯀꯧ, ꯊꯋꯥꯏꯃꯤ ꯍꯥꯞꯆꯤꯜꯂꯒ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯍꯌꯦꯡ ꯇꯥꯏꯕꯪ ꯍꯥꯏꯗꯨꯅ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯐꯥꯏꯔꯦꯟ ꯍꯥꯏꯕ ꯊꯥ ꯑꯗꯨꯗꯒꯤ ꯀꯨꯝ ꯍꯧꯔꯒ ꯏꯉꯥ ꯏꯉꯦꯟ ꯍꯥꯏꯕ ꯊꯥ ꯑꯗꯨꯗ ꯀꯨꯝꯈꯥꯏ ꯀꯨꯝꯗꯝ ꯍꯥꯏꯗꯨꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯕ ꯑꯁꯦ ꯃꯉꯣꯟꯗꯒꯤ ꯈꯪꯕ ꯑꯣꯏꯔꯁꯅꯨ, ꯀꯨꯝꯗꯝ ꯂꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯨ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯌꯥꯈꯤꯔꯣꯏꯀꯣ ꯄꯥꯔꯤ꯫ ꯍꯌꯦꯡ ꯇꯥꯏꯕꯪ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯑꯃ, ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯑꯃ ꯍꯥꯏꯗꯨꯅ ꯑꯐ ꯐꯠꯇ ꯈꯥꯏꯗꯣꯔꯛꯈꯤꯒꯅꯤ꯫ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛꯇ ꯇꯥꯏꯕꯪ ꯏꯄꯥꯛ ꯂꯥꯟꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯗꯤ ꯀꯅꯥꯅ ꯂꯥꯟꯕꯤꯒꯅꯤ? ꯃꯗꯨꯗ ꯍꯉꯣꯏ ꯀꯣꯟꯖꯦꯡ ꯅꯨꯔꯥꯕꯤꯗꯣ ꯑꯗꯨꯅ ꯈꯨꯠꯇ ꯅꯧꯔꯦꯜ ꯄꯥꯏꯗꯨꯅ ꯍꯤꯗꯣ ꯂꯥꯟꯕꯤꯒꯅꯤ꯫ ꯃꯗꯨꯗ ꯇꯥꯏꯕꯪꯅ ꯍꯤꯔꯥꯟꯃꯟ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯃꯥꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅꯕ꯫ ꯃꯥꯕꯨ ꯍꯉꯣꯏ ꯀꯣꯟꯖꯦꯡ ꯅꯨꯔꯥꯕꯤ ꯀꯧ, ꯑꯗꯨꯒ ꯃꯥꯁꯨ ꯊꯥꯗꯣꯛꯈ꯭ꯔꯣ꯫ ꯑꯁꯨꯝ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯕꯗ ꯍꯉꯣꯏ ꯀꯣꯟꯖꯦꯡ ꯅꯨꯔꯥꯕꯤꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯟꯕ, ꯃꯃꯩ ꯄꯥꯟꯕ ꯁꯛꯇꯝ ꯑꯃ ꯂꯧꯈꯠꯇꯨꯅ ꯁꯥꯏ꯫ ꯃꯈꯣꯡꯅ ꯆꯠꯄꯁꯨ ꯉꯝꯍꯜꯂꯤ, ꯃꯈꯨꯠꯅ ꯆꯠꯄꯁꯨ ꯉꯝꯍꯜꯂꯤ꯫ ꯃꯈꯨꯠꯅ ꯎꯁꯥꯗ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ, ꯆꯦꯟꯕ, ꯆꯣꯡꯕ, ꯆꯠꯄ ꯄꯨꯝꯅꯃꯛ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯗꯗꯤ ꯇꯥꯏꯕꯪ ꯁꯛꯇꯝ ꯑꯣꯏꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯃꯄꯟꯊꯧ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯒꯤ ꯃꯐꯝ ꯂꯥꯡꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯏ, ꯈꯜꯂꯤ, ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯏ ꯑꯁꯨꯝꯅ, "ꯄꯥꯔꯤ, ꯅꯍꯥꯛꯅ ꯁꯥꯔꯤꯕ ꯑꯁꯤ ꯇꯥꯏꯕꯪꯒꯤ ꯁꯛꯇꯝꯗꯤ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯁꯤꯅꯁꯨ ꯇꯥꯏꯕꯪ ꯑꯣꯏꯕꯗꯤ ꯌꯥꯈꯤꯔꯣꯏ꯫ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯊꯥꯗꯣꯛꯎꯔꯣ꯫ ꯑꯗꯨꯒ ꯃꯥꯗꯤ ꯆꯤꯡꯗ ꯃꯥꯟꯗ ꯆꯠꯇꯨꯅ ꯍꯩꯕꯣꯡ, ꯀꯪꯒ꯭ꯔꯧꯅꯆꯤꯡꯕ ꯆꯥꯗꯨꯅ ꯍꯤꯡꯕ ꯑꯣꯏꯔꯁꯅꯨ꯫ ꯇꯧꯕꯇꯗꯤ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯑꯍꯟꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯁꯥꯔꯨꯔꯕꯅꯤꯅ, ꯁꯦꯝꯂꯨꯔꯕꯅꯤನ, ꯍꯌꯦꯡ ꯇꯥꯏꯕꯪ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯗ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯗ ꯇꯤꯟꯊꯨꯡ ꯂꯥꯏꯊꯨꯡ ꯍꯥꯏꯅ ꯂꯥꯛꯀꯅꯤꯗꯣ, ꯃꯗꯨꯗ ꯃꯥꯅ ꯆꯥꯔꯝꯕ, ꯆꯥꯕꯗꯒꯤ ꯂꯦꯝꯍꯧꯕ, ꯇꯥꯍꯧꯕ ꯂꯨꯈꯥꯛ ꯑꯗꯨ ꯆꯥꯔꯒ ꯇꯤꯟꯊꯨꯡ ꯂꯥꯏꯊꯨꯡ ꯑꯗꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯇꯥꯏꯕꯪꯅ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯣꯡ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯈꯣꯟꯊꯣꯛ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯁꯨꯝ ꯊꯩꯅꯔꯛꯄꯗꯒꯤ ꯆꯣꯡꯗꯒꯤ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ꯫ ꯌꯣꯡ ꯍꯥꯏꯅ ꯈꯪꯅꯈ꯭ꯔꯦ, ꯌꯣꯡ ꯀꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯕꯗ ꯍꯟꯅ ꯍꯟꯅ ꯃꯥꯏꯊꯤꯕ ꯐꯪꯂꯛꯂꯕ ꯑꯁꯤꯕ ꯀꯧꯕ ꯁꯅꯥꯃꯍꯤꯅ ꯃꯄꯟ ꯄꯟꯊꯧꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ, "ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯄꯟꯊꯧꯅ ꯇꯥꯏꯕꯪ ꯁꯦꯝꯃꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗ ꯇꯥꯏꯕꯪ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯄꯟꯊꯧꯗ ꯍꯪꯍꯧꯕ ꯇꯧꯗꯅ ꯇꯥꯏꯕꯪ ꯍꯦꯛꯇ ꯁꯦꯝꯃꯅꯤ ꯍꯥꯏꯅ ꯁꯦꯝꯕ ꯍꯧꯔꯨꯔꯕꯅꯤꯅ ꯑꯔꯥꯟꯕ, ꯑꯁꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯄꯟꯊꯧꯅ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯁꯅꯥꯃꯍꯤꯅ ꯍꯥꯏꯔꯛꯂꯕꯗ ꯄꯟꯊꯧ ꯑꯣꯏꯕ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯕꯨ, "ꯄꯥꯔꯤ, ꯅꯍꯥꯛꯅ ꯂꯥꯟꯗꯦ꯫ ꯅꯍꯥꯛꯅ ꯎꯗꯕ, ꯈꯪꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯠꯅ ꯎꯕ ꯉꯝꯕ ꯑꯃꯁꯨꯡ ꯉꯝꯗꯕ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯂꯣꯏꯅ ꯈꯪꯏ, ꯂꯣꯏꯅ ꯎꯏ꯫ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯀꯨꯝꯃꯩ ꯑꯁꯤ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯑꯁꯤ ꯍꯌꯦꯡ ꯇꯥꯏꯕꯪꯅ ꯁꯣꯟꯅꯍꯟꯒꯦ ꯑꯃꯗꯤ ꯅꯤꯡꯅꯍꯟꯒꯦ ꯈꯟꯗꯨꯅ ꯁꯤꯟꯕ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯅꯃꯛꯁꯨ ꯅꯍꯥꯛꯀꯤꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯄꯟꯊꯧꯗꯒꯤꯁꯨ ꯍꯟꯕꯅꯤ, ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯍꯟꯕꯅꯤ, ꯄꯨꯝꯅꯃꯛꯁꯨ ꯅꯉꯣꯟꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫
ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯇꯤ ꯏꯍꯟ ꯍꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯂꯦꯟ ꯉꯥꯟꯕ ꯍꯥꯏꯕꯗꯨꯁꯨ ꯅꯍꯥꯛꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯎꯗꯦ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯍꯥꯛꯅ ꯇꯥꯛꯂꯒꯦꯀꯣ ꯍꯥꯏꯗꯨꯅ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯁꯤꯕ ꯀꯧꯕ ꯁꯅꯥꯃꯍꯤꯒꯤ ꯃꯐꯝꯂꯥꯡꯗ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤ, ꯏꯄꯥꯒꯤ ꯄꯤꯕꯨꯛ ꯅꯨꯡ ꯑꯁꯤꯗ ꯆꯪꯉꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯏꯄꯥꯒꯤ ꯀꯌꯥꯠ ꯅꯨꯡ ꯑꯁꯤꯗ ꯍꯌꯦꯡ ꯇꯥꯏꯕꯪꯅ ꯑꯣꯏꯔꯒꯗꯕ ꯁꯛꯇꯝ ꯑꯗꯨ ꯂꯩꯕꯅꯤ꯫ ꯁꯅꯥꯃꯍꯤꯅ ꯃꯄꯟ ꯄꯟꯊꯧꯒꯤ ꯄꯤꯕꯨꯛ ꯅꯨꯡ ꯑꯗꯨꯗ ꯍꯨꯟꯖꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯀꯌꯥꯠ ꯅꯨꯡ ꯑꯗꯨꯗ ꯂꯝꯗꯝ ꯇꯥꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯂꯩꯔꯝꯂꯕꯒꯦ ꯍꯥꯏꯕꯗꯨ ꯊꯦꯟꯕꯨꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯁꯅꯥꯒꯤ ꯊꯦꯟꯕꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯅꯥꯒꯤ ꯁꯪꯒꯥꯏ ꯑꯃ ꯂꯩꯔꯝꯂꯦ꯫ ꯁꯪꯒꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯐꯤꯖꯪ ꯈꯜꯂꯗꯨꯅ ꯁꯅꯥꯒꯤ ꯇꯥꯡꯕꯜ ꯆꯤꯅꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨꯅ ꯌꯦꯠꯀ ꯑꯣꯏꯒ ꯂꯩꯔꯝꯕ ꯎꯕꯗ ꯁꯅꯥꯃꯍꯤꯅ ꯈꯜꯂꯤ, ꯑꯣ ꯐꯖꯈ꯭ꯔꯦꯗ, ꯇꯥꯏꯕꯪꯄꯥꯟꯗ ꯑꯣꯏꯔꯒꯗꯕ ꯇꯥꯏꯕꯪ ꯁꯛꯇꯝ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯇꯥꯏꯕꯪ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯊꯦꯟꯕꯨꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕꯗ ꯈꯨꯗꯣꯜ 2 ꯃꯈꯥꯏꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯖꯩꯀꯣꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯖꯩꯀꯣꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯤꯔꯦꯜ ꯇꯥꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯛꯄꯗ ꯑꯁꯤꯕꯅ ꯍꯥꯏ, ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯃꯛꯁꯨ ꯂꯩꯔꯦꯗꯅ, ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯁꯛꯇꯝ ꯁꯦꯝꯃꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯔꯦꯜ ꯑꯁꯤꯅꯤ ꯈꯟꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯁꯨ ꯑꯣꯏꯔꯤꯕ ꯁꯅꯥꯃꯍꯤꯅ ꯇꯥꯔꯤꯕ ꯃꯤꯔꯦꯜ 2 ꯑꯗꯨꯕꯨ ꯍꯣꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯤꯔꯦꯜ 2 ꯑꯗꯨ ꯊꯣꯛꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯛꯁꯤ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯄꯥꯟꯂꯥꯡꯗ ꯂꯩꯔꯤꯕ ꯃꯄꯟ ꯄꯟꯊꯧ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯍꯥꯏ, ꯄꯥꯔꯤ, ꯃꯤꯇꯝ 2 ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ, ꯑꯗꯨꯅ ꯊꯦꯝ ꯅꯧꯗꯨꯅ ꯍꯥꯏꯖꯧ ꯑꯗꯨꯒ ꯍꯣꯏ ꯂꯥꯎꯗꯨꯅ ꯀꯧꯊꯣꯛꯀꯗꯕꯅꯤ꯫ ꯍꯣꯏ 10ꯔꯛ ꯂꯥꯎ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯣꯛꯂꯛꯀꯅꯤ꯫ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯂꯕꯗ ꯁꯅꯥꯃꯍꯤ ꯑꯁꯤꯕꯅ ꯍꯣꯏꯔꯧ 10ꯔꯛ ꯂꯥꯎꯗꯨꯅ ꯀꯧꯊꯣꯛꯏ꯫ ꯃꯗꯨꯗꯁꯨ ꯊꯣꯛꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯌꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯍꯥꯏꯔꯛꯏ, ꯄꯥꯔꯤ, ꯅꯪꯅ ꯂꯥꯎꯔꯤꯕ ꯍꯣꯏꯔꯧ ꯑꯗꯨꯗꯤ ꯌꯥꯔꯣꯏ꯫ ꯇꯥꯏꯕꯪ ꯑꯣꯏꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯦꯊꯣꯛ ꯅꯧꯊꯣꯛꯄꯅꯤ, ꯀꯦꯗ꯭ꯔꯕꯗꯤ ꯈꯛ ꯌꯥꯔꯣꯏꯀꯣ꯫ ꯑꯀꯦꯕ ꯏꯋꯥꯏ ꯏꯅꯤꯜꯒ ꯂꯣꯏꯅꯅ ꯍꯣꯏꯔꯧ ꯂꯥꯎꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯟ ꯄꯟꯊꯧꯅ ꯇꯥꯛꯄꯤꯔꯛꯂꯕꯗ ꯑꯁꯤꯕ ꯀꯧꯕ ꯁꯅꯥꯃꯍꯤꯅ ꯂꯥꯏꯔꯣꯜꯒ ꯂꯣꯏꯅꯅ ꯍꯣꯏꯔꯧ ꯂꯥꯎꯔꯛꯏ꯫ ꯍꯧ ꯍꯧ ꯍꯧ, ꯍꯣꯏꯔꯧ ꯍꯣꯏꯔꯧ ꯍꯣꯏꯔꯧ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧꯅ ꯍꯣꯏꯔꯧ 10ꯔꯛ ꯂꯥꯎꯔꯕꯗꯨꯗ ꯃꯤꯔꯦꯜ 2 ꯑꯗꯨꯕꯨ ꯃꯄꯥꯟꯂꯥꯡꯗ ꯀꯧꯊꯣꯛꯏ꯫ ꯀꯧꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯍꯣꯏꯔꯧ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯔꯦꯜ ꯑꯅꯤꯃꯛ ꯑꯗꯨ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕ ꯑꯗꯨꯗꯗꯤ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯃꯆꯜ 5 ꯑꯁꯤꯒꯤ ꯃꯌꯥꯏ ꯍꯦꯛ ꯐꯪꯕꯗ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯁꯤꯕꯒꯤ ꯃꯇꯧꯒꯨꯝ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕ ꯑꯗꯨꯗꯗꯤ ꯃꯩ, ꯏꯁꯤꯡ, ꯅꯨꯡꯁꯤꯠ, ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯃꯆꯜ 5 ꯑꯁꯤꯒꯤ ꯃꯌꯥꯏ ꯍꯦꯛ ꯐꯪꯕ ꯃꯇꯝꯗ ꯑꯁꯤꯕꯒꯤ ꯃꯇꯧꯒꯨꯝ ꯏꯇꯤꯡ ꯇꯤꯡꯅ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯗꯨꯗꯗꯤ ꯃꯄꯟ ꯄꯟꯊꯧꯗ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯨꯔꯦ, ꯄꯟꯊꯧ ꯑꯄꯣꯛꯄ, ꯃꯤꯔꯦꯜ 2 ꯑꯁꯤꯗꯤ ꯁꯉꯥꯏ ꯄꯟꯊꯧꯒꯤ ꯄꯤꯕꯨꯛ ꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯁꯤꯕꯒꯤ ꯃꯇꯧꯒꯨꯝ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯣꯏꯔꯤꯕꯅꯣ? ꯑꯁꯨꯝ ꯍꯥꯏꯅ ꯁꯅꯥꯃꯍꯤꯅ ꯍꯪꯒꯠꯂꯛꯄꯗ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯄꯥꯔꯤ, ꯑꯩꯒꯤ ꯀꯌꯥꯠ ꯅꯨꯡꯗꯗꯤ ꯂꯥꯏ ꯀꯣꯇꯤ 38 ꯑꯁꯤ ꯃꯤꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯆꯪꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯀꯧꯊꯣꯛꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯕꯤꯔꯦꯟ ꯁꯤꯗꯕꯅ
ꯂꯥꯏ ꯃꯌꯥꯝ ꯑꯄꯨꯝꯕ ꯀꯧꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯂꯥꯏ ꯃꯌꯥꯝ ꯀꯣꯇꯤ 38 ꯑꯗꯨ ꯏꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯥꯏ ꯃꯌꯥꯝ ꯄꯨꯝꯕꯕꯨ ꯀꯔꯤꯒꯤꯗꯃꯛ ꯀꯧꯊꯣꯛꯂꯤꯕꯅꯣ?" ꯑꯁꯨꯝꯅ ꯂꯥꯏ ꯃꯌꯥꯝ ꯈꯤꯕꯤꯛꯅ ꯍꯪꯖꯔꯛꯂꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯌꯥꯏꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯧꯊꯣꯛꯂꯤꯕꯗꯤ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ, ꯇꯥꯏꯕꯪ ꯑꯁꯤ ꯂꯩꯔꯒ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯑꯁꯤ ꯂꯩꯔꯒ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯗꯣꯡꯐꯝ ꯇꯨꯡꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯇꯥꯏꯕꯪ ꯁꯦꯝꯂꯕꯗꯤ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯁꯥꯇꯣꯛꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ 4ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ 5ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫